JNIMS की complex Manungda Khamduna Leiba Jeepsy amada Asiba Hakchang ama Fangle. Ngasi nungtil pung ahum lom taba matamda JNIMS की complex Manungda Khamduna Leiba Jeepsy amagi Manungda Asiba Hakchang ama leiramba thengnare haire. Pawasina hai Asiba Hakchang yauduna leiramba Jeepsy adu JNIMS की mamang thangba gate manakta leiba SBI ge ATM booth manakta Khamduna leiramba ne. Haujik phawbagi oina leikhidraba miyoi adugi chapchaba masak maming khangba ngamdabaga loinana matau karamda siramlibano haibadu khangba ngamdre. Leikhidraba miyoi adu chahi kun manga romgi lenga oigane mahakna Jeepsy manungda siraga leiramba aduda yu yawba chekhaw ama mobile phone amaga su leiramkhe. Jeepsy adugi sosu hanglamkhi haire. Asiba Hakchang adu hospital da lakpa miyoi singna thengnarakibane. Police ta pau piraba matung forensic expert ki kangbu laktuna yangsilaba matung da Asiba Hakchang adu thawdok thokpam dagi laukhalaga JNIMS ki mirel sangda thamkhre haire. Atopa pau amana exam center Hongle apunbagi saktam kaiba yaroi tungi yumirel kansi haibagi pandamda leiriba lub Kangleipak Minority Welfare Organization na handak pangthokadoriba bosemna lauba ISSLC exam thagadaba mahiroi singi yaifanabagi laukhalakpa thawrang ama oina mock test CC Higher Secondary School da lakliba February 18 19 19 da pangthokani tawramba adu karigumba school asigi principal hongdok hongjin leiba maramna Little Star English Higher Secondary School Thawbal Hawkha da oina February 18 19 19 da pangthoklagani haire.